Imphal East District ki Moirang Campus Sajeb Mayai Lekai de Lebi Lokrapum Ongbi Raskumari Binita Devina Chengum dagi semba Bori, Noodles, Cookies, Pickles, Mushroom Brew, Mushroom Powder amadi Dried Mushroom na chingba potlam kaya marum Pothokle lamda masigi miyamna yamna pamnaba khaktanatana mapalamda leiriba miyamna su yamna pamnaba haibadu oirakli hiramasigi matangda Imphal Today gi video journalist Chengum Nirmala Chanuga akhanana unajarubagi paudam ama lamda masigi nupi oibi kayana tongan ba potlam kaya pothoktuna ngasidi lamda masida nupi entrepreneur singi achauba fida amadi kanba ngamle masigi manung channa Imphal East District ki Moirang Kampu Saje Mayai Lekai dagi Lokrapam Ongbi Raskumari Binita Devina Binita Mushroom Center hangdoktuna Chengum dagi puthokpa Bori, Noodles, Pickles, Mushroom Brew, Cookies, Mushroom Powder amadi Dried Mushroom na chingba potlam sing ngasidi miyam na pamnaba haibadu oire Binita na mai Pakna Pothokle Chengum gi oiba tongan ba potlam sing asina Chengum thariba sing dasu pattuna mangani haibagi waningai oidre mi painingai su leitre Chengum dagi Pothokle Bori, Paphor, Noodles, Pickles, Brew, Cookies na chingba potlam sing yamna mahau leibata natana mapalam dagi demand su hengalakpa na maram oiraga potchai sing mapanda thaba amadi piba ngamna na bahotna badasu awaba amasu oiri Mahakna Pothokle Chengum gi tongan ba potlam sing puthokna ba Chengum thakibagi leihoba wasting aduna amuk vermi compost puthoktuna organic ki oiba ensang napi maroina chingba potlam sing su puthokpaga loinana kanghalaba matung miyamda thadoknabasu hotna hauri lamda masigi tongan ba pothok sing puthokliba amadi tungda haurakliba pothokpu puthokningba entrepreneur singna mai pakke hairagadi thabak ama tawbada chilhau thidaba khangba kanba tawningliba thabak adu tawdringai munna hana khanbiba thamoi singba pukning changba mathau tai hainasu Binita na IT News da wafam kaya su thamlakli Imphal Today na tongan ba lam sing da thabak kaya ekoi paikhat pi bagi paudam sing mayam da leptana tamjaduna lakli ngasi unajaga dori basina Binita Mushroom Center Moirang Kampu Sajeb da leiba hairiba center asigi proprietor oibiribi iche Lokrapam Ongbi Raskumari Binita Devi gani iche bohan magda unajabgi tanjam pibi bagi thagar phongdok cheri iche akoina iche gi se hek changsin jarakwa matam da mushroom base pothok me ama puthokpi habade akhoi khangjare ko adu iche gi side dagi puthokpiri ba polam sing se kari no habata amtang thambi mushroom dry mushroom ahan bada dry mushroom leire ni subadana mushroom pickle adagi mathangda mushroom Paphor Bori adagi akogi cookies maina mathang chung chemaga brew so fermented kano masum paikhatle adu nataba te akogi powder so dum mushroom powder ina so dum puthoi aduga samna ha da akogi chengum thagi bagi magi waste to dudna mu vermi compost amuk last on thoga adu maina puthokwa haubadagina loiba phawba koi mushroom je hek chongkhalak padagina a loiba phawgi pothok se mata manghan bane ba ise gi se masimakti yam nungai ta jabada koi cha adu iche na sigi mushroom based production sa masi puthoke kaina khan ki basa masi kamaina tauki habidi adu gi experience hai jabatare ne masina kamain tauki adu haugalak pagi journey se ise ge si jab tan khangjani I 2011 dagi I mushroom tharaga lae di am sauna thaba nate matam da beg yang khai mu kai mu dwa sun taraga sum lakpa aduga koi gi training yaudaba na maram oiri haraga koi se amuk chu fail oidana lai mati ama sahi amani mu lepure adugi lepagi marak se sida mo koina aina training je phangningaktana sum khabar da kaida sum thengna jarapadagi ai adugi training di ma mo thamai banda yaurure adugi matungda mo I share na thare raga amuk muscle project ta thare raga adugi amuk jung tawre muscle project ta thabagi seisa ayakna matam da aina sakhiba sidi training chidi mushroom seisa karam haina
magi laina tina lakpa mayam se ngakthokadage haibagi adugi khangningboi training se sakhibani adubo adugi hojiki aduda urakpasna apugi mushroom dagi sarakpa pot mayam ama mushroom noodles so aina urae adagi bori urae paphor urae ko pickle urae sigi saisa idea amadi aingondadi di leigiba adubu sibna aina sage haibaki wakhandi kasu leigide adubu manipurda panayamna mushroom thaba farmer mayam masing hengalakpa loinana akoina thariba sigi pothoksi yonbamje warakpado aduna maram oiraga aina sagi Himachal Pradesh ta training chatlubada urak poto aiso adu sembadi yaina haiba wakhalonje khale haraga edition gi wakhalon adu 2019 18 19 saidage akse adamaina saje lae mushroom gi product mayam se hoi aduga iche gi sida hojik se product makal makal sabgi machine ne sing mayam ama lairi dana ko akoina hek sangjarak pada cold storage sing basu laire dryer adagi humidifier na chingba dagi side su paper sabe khotpe machine mayam ama laibiri ba CCD investment je iche kamaina tawi sana hana investment tawbibra na tragana kamaina tawi investment je ahan badadi kano gi dry gi oinadi kano tawi hakna best farmer award lobase sida KVK Imphal isna solar dryer ama ingonda kudon tobire adagi ICR ABI gi member masu oibe yakse aduna se moina so ama pire aduna dryer anisma adamaina makoina pibirakpa oina leigre aduna adugi mamang dadi akoina isam samna haibada kanghanbagi thabakse sun dry oina toramba adagi machine jangda bida pickle oina toramba chumbagi thabakse torame adubu horticulture and soil conservation na akoigi manifest ana magi brand magi makhada koi entrepreneur mayam mama khangat pire haraga moina adugi subsidy oina sagi haiba machine je akoina pamba akoina darkar leiba aina to puthoiba products gi matungina aisigi machine je darkar lei hana haibodo adugi matungina makoina akoigi kano je laibire aduda natana akoigi packaging gi sidasu moina loina soiba aran bukhudi haiba tarena loina yo kan senduk chendin je tawbire haraga si yona moina pukhat pire hoi adudi isegi se khoigi hek hobodagi hona koi mayon chongkhalakpadagi haiba tarene makoina dum ising chaibidana khoigi si yoriba thak si yona na bohona bada department sing achoba thodang amasu lei haibibani koise asimagti yam nungai sei haibadi lamdam sida leiriba hoti hotna janingba kadaida changdoino adagi kanagi mateng lowdoino kaina khangdaba mayam se ichegi wari se tara kanda moise AC phawba tawbiba male kaina haibase khanjaraga inot amadi happy doineba yam nungai je iche tajabda adu makha tarak poine che khoigi hojik leiriba pothok sing se chena panbikiba cookies na chingba brew na chingba even bori phawsu yauri noodles na chingba ko si mayam se tha basidi je ahan bagi oina hawdokhiba se hojik pudi ichegi market ama dum laire mayam na su sakhangnare ado ihan hana thaba hogalakpana chingbasa masidi kamaina tawki market se kamai yengi ai khoigi target kano haitare ne leigadaba mi se sina kamaina khantu oga hawginu ja ahan bada kuina tawrisi Chengum gi bori habi Chengum haiba pot asmayam sina sabda kinaba pot ama oi si sa matamda khoigi ogadra nagadra kaidokadagi haiba pot ama oi banina akoina su kitang yon bada kitang awabam su oiba adubu masima soidre yare haibagi tamakta akoina magi nutritional value se sigi si akoina test tok thoe aduga khoigi samna haida akoina laikaida hana laikai gi dukan sing chida laikai gi dukan da hana khoise thammeba mathang laikai gi sei da hana tawgaba matang dadi kitang amuk lap thu eraga kurai lamlong bazar gumba sinjamai gumba maina kitang lap thokpa jaga da toropa matang adagi mingon da hana agi potse khara sabi yu khopi yu te sogu yu habasima asi mayam sima koi keno tawri hapako aduga sigi mayam ama advertise tawba matung haiba tare ko mela da kaida akogi samna da horticulture department na koise mela bok mapan da thabi heba haiba thaiba mayam kano sina mela sida tharu minasu mela thokpa haisi minasu akoi pochi udoine ba aduna sumaina moina mela mayam ama su thabire adugi mathak se sida mo akoina kogi product se Delhi da su
ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯅ ꯆꯥꯟꯅꯕꯁꯤꯒꯤ ꯃꯇꯩꯗ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯊꯝꯖꯒꯦ ꯀꯩꯅꯣ ꯌꯥꯝꯗ꯭ꯔꯁꯨ ꯗꯖꯟ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯁꯨ ꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯊꯅꯝꯃꯦ ꯑꯗꯣ ꯏꯆꯦ ꯑꯇꯩꯒꯤꯗ ꯁꯨꯝ ꯇꯥꯖꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯍꯥꯟꯕ ꯄꯨꯊꯣꯔꯛꯄ ꯄꯣꯠꯊꯣꯛ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯁꯦ ꯊꯝꯃꯣ ꯀꯥꯏꯅ ꯍꯥꯏꯕꯤꯔꯨꯕꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯤꯗꯤ ꯁꯤꯠ ꯇꯧꯕ ꯃꯥꯟꯗꯦ ꯊꯝꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯡꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ episodeꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡ उन्नजरꯛꯄꯅꯤना अदुगुम्बा पाउदमसु अखोइदा थम्बिरेबा इसेगिदि अदुमाइना थम्बा ngमोइना चिंबा सुमाइना तौबा हाइदि फीडबैक नेगेटिव ओइबा हाइतारेने अखोइ चुमना काखचरकपा सिदा अखोइ मनिंग हन्ननबा अदुगुम्बा एक्सपीरियंस हाइबा तारे अखोइ नेगेटिव ओइबा सिगुम्बा काति फंगबिब्रा अदु फंगतारगदि कमाइना अदु ओवरकम तौबिखि चा अदुदि अइंगोंददि थोक्ति अदुगि पोचे मोइना समना हायदा मशरूम दगि सुमाइना पुथोरे हाइबदा मेहमसे अंगपोइना अदुदि थमगेने हाइबगी कैनोमा मोइनासु इनकरेज तौबिरक हाइबा तारे अदुमाइना दितवे अखोइना प्रोडक्ट पुथोकपा ngमदबगी वादनी दुकान जे अखोइना याम कैनो इना बास ओइना पुथोकपा ngमद्रिबा अखोइसे खरा खरा दुकान समना हाइबदा दुकान अमानी ममिंग लेबा लमलोंग बाजार दबो हायने अमानी खक्तने थमिसे अदगी मीना खरा चंगनब दुकान अदुमबदा दुमाइन तौबा कनोसिंग कोरोना ममांगददि अखोइसे खरा फरमे कोरोना मतुंग लेसनग्रे अदगी अदुगी मतुंगदा मु जके इरांग सिमु लेसनग्रे अदुना अखोइ सुमाइना मार्केट सुसु याम पिक्सल एबा मार्केट सिने याम पिक्सल लप मरम ओयनिना अखोइसे पोथोक्सि यामना पुथोउरगसु मार्केट से पियापनिना साजलुरगा पोसे मांगद्रा हाइबगी मी पाइबा अदुमा लेबनिना अखोइना दुमाइना सु तौवे हाबा तारे अदुगा इचे अखोइगी साबिरिबा पोलम से चाना थकनबा हाइबसिमक्तबु यामना चेक्सिले अदुना इचेना मसदा क्वालिटी सेफ्टी से एंश्योर तौननबा करी करी थबक थोरम सिंगति पाइखतपिरे इचेगी मशरूम बेस्ड प्रोडक्शन से पुथोकपदा अखोइगी मशरूम बेस्ड मचिदैसे तौइसे अखोइगी फसाई लाइसेंस की मतुंगिना फसाई ऑफिस की मतुंगिना मोइगी सन्ना कांगोन अदुमा अखोइ ngakna dum chatsare samna haibda अखोइगी चानबा प्रोडक्ट असिना पुथोरै पोट असिना क्वाइदि लुबा पोट अमा ओये अदुना अदु खंगना अखोइना मागी सन्ना कांगोन हाइबा तारे को मागी फसाई लाइसेंस मक्तबु ओरसु अदगी सिंगी टेस्ट मक्तसु ओरसु लाइदना सिगी मयाम सिमदि अखोइ सोइदना ngamdana adum सिमदि लोइन पाइजरे हाइबा तारे अदुगा इचे सुखंग खंगद्रिबा अखोइगी नहा ओइरिबबु ओइरो नत्रगना मियाइ चलबबु ओइरो बिजनेस अमदि हाउदोक चनिंगबा करिगुम्बा प्रोडक्ट सुमंगोंदा लैरेना खल्लबा आइडिया सु लैरेना खल्लबा अदुगा ngasa इचेना हौजिकता सु पनबिखिबा को हाइदि फसाइगी लाइसेंस की मतंग रजिस्ट्रेशन की मतंग सु करिमता आइडिया लैजदबा अदो मखोइसना तौगे हाइ तारगदि इचेना हाना लमसिदा खोंगदा बिरुबा ओइबनिना कमाइन तौरगा हौबिगे हाइबदो अदुगी स्टेप सिंगदुसु हाइपे छमलन थंबियोने जे अदुदी फूड सेफ्टी ऑफिस दा चले इम्फाल ईस्ट दासु लै वेस्ट दासु लै डिस्ट्रिक्ट खुदिंगमकी ऑफिस से लोइना लै अदना मागी डिस्ट्रिक्ट की मतुंगिना मनांग नपदा दम चले हारागा ऑफिस दा चला ऑफिस ना सुदम इरेन जना लोइन ताकपिरानी खोजो अहान बदा काइमता खंग बनते चले हारागा मागी रजिस्ट्रेशन हाइबा मलै लाइसेंस हाइबा मलै रजिस्ट्रेशन लोइतारागना मागी सहीदा पैसा सुपीबा अदगी नोमा लाइसेंस से नोमा मतम हेंदोखिबा मतम द माइ रिन्यू की मतम नै हेंदोखिबा मतम से नोमा दल पचा मचा फाइन लैबा सुमाइना मागी रूल्स अमा लैबा अदुना अदुगुम्बा मयाम दुदि ऑफिस दा चले हारागा ऑफिस ना दुम दोइना मतेंग पांगकनेना दुमाइना हाइ अदुगा इचे अखोइगी मेचिन सिंग नत्तबा हाइ तारे स्कीम तोंगान तोंगान बा लैरि सिंग सिगी मखादा कोइ लोन ना चिंगबा सब्सिडी ना चिंगबा इचे दि फंगबिब्रा सिगुम्बदि आइदे फंगे अयाक से आइगी ताम लोन अमा लौरबा मतुंगदा अखोइगी PMGP की लोन अमा लौवे PMGP की लोन से अदो हौजिक सिंगबा लोइसलए लोइ था अमानी दंगाइरे हाबे यारे सी लोइसनगर कंददी एसु मतंग ताबा अमा लौरे हारगा तंगी लोन याउदना मियोबसे अखोइगी हिंगबा ngamde लोन सिंगबगी चनबी मसु अखोइ इसादा थंबसु पामजै हाइ तारे मसिमक्ति यामना पुनिंग थौगतनिंगाइ निसे हाइदि लौथौरगा मफम चाना सिजिनरगा मतम चाना मुक सिंगतोकपा हाइदि अखोइगी कानाबदुसु फंगहौबा अदुगा मखोइदसु बेंगनासु अखोइदा ट्रस्ट तो मांगहंदना थंबसे सिगी वाखलोंजे सु इचेना फोंदोकपिबनिको याम नुंगाइजे इचे अदो इचेगी से हौजिक से बिजनेस से मयाम लोइन खंगनरे
ꯑꯗꯨꯝ ꯑꯩꯈꯣꯏꯃꯛꯁꯨ ꯃꯉꯥꯏꯔꯦ ꯑꯗꯨꯝ ꯇꯥꯖꯕꯗꯒꯤ ꯂꯥꯛꯆꯔꯤꯁꯤꯅꯦ ꯉꯁꯤꯀꯣ ꯑꯗꯣ ꯏꯆꯦ ꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯗꯤꯐꯤꯀꯜꯇꯤꯁ ꯍꯥꯏꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯏꯆꯦꯅ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯋꯥꯈꯤ ꯀꯥꯏꯅ ꯊꯦꯡꯅꯕ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯂꯩꯈꯤ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯃꯁꯔꯨꯝꯁꯦ ꯑꯩꯅ 2011ꯗꯒꯤ ꯊꯥꯔꯛꯄꯁꯦ ꯃꯁꯔꯨꯝ ꯊꯥꯕꯒꯤꯗꯒꯤ ꯑꯣꯏꯅ ꯍꯧꯖꯔꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯌꯣꯟꯐꯝ ꯈꯪꯗꯕ ꯃꯔꯨ ꯑꯣꯏꯅ ꯌꯣꯟꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯌꯣꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯂꯣꯟꯕꯤꯗ ꯍꯥꯟꯅ ꯄꯤꯔꯦꯔꯒ ꯃꯣꯏꯅ ꯁꯤꯠꯂꯦꯕꯨ ꯍꯥꯏꯔꯁꯨ ꯁꯤꯠꯄꯨ ꯁꯤꯠꯇ꯭ꯔꯁꯨ ꯄꯠꯂꯒ ꯃꯥꯡꯍꯧꯔꯦꯕꯨ ꯍꯥꯏꯔꯁꯨ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯄꯣꯠꯊꯣꯛꯇꯤ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯣꯛꯆꯜꯂꯛꯄꯅꯤꯅ ꯃꯁꯤꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯏꯁꯥꯅ ꯈꯜꯂꯦꯔꯒ ꯑꯩ ꯉꯁꯤ ꯆꯦꯡꯒꯨꯝꯁꯦ ꯄꯨꯔꯦꯔꯒ ꯕꯖꯥꯔꯗ ꯆꯠꯂꯦꯕ ꯀꯥꯔꯗ ꯍꯥꯞꯆꯜꯂꯒ ꯑꯩꯅ ꯊꯧꯔ ꯑꯗꯨꯝ ꯆꯠꯂꯒ ꯀꯅꯥ ꯆꯦꯡꯒꯨꯝ ꯌꯣꯟꯒꯦ ꯍꯥꯏꯅ ꯌꯦꯡꯉꯦ ꯔꯥꯎꯟ ꯑꯃ ꯍꯥꯟꯅ ꯂꯣꯏ ꯆꯠꯊꯣꯛꯑꯦ ꯃꯃꯤꯡꯒꯤꯗꯅꯤ ꯆꯠꯂꯤꯁꯦ ꯑꯗꯒꯤ ꯁꯤ ꯌꯣꯜꯂꯤ ꯍꯥꯏꯕ ꯑꯃ ꯈꯪꯉꯦ ꯑꯗꯒꯤ ꯆꯦꯡꯒꯨꯝ ꯌꯣꯟꯗꯕ ꯂꯂꯣꯟꯕꯤ ꯑꯃꯅ ꯆꯦꯡꯒꯨꯝ ꯌꯣꯟꯕꯤꯌꯨ ꯍꯥꯏꯕꯗ ꯃꯣꯏꯁꯦ ꯀꯤꯌꯦꯕ ꯆꯦꯡꯒꯨꯝ ꯌꯣꯟꯕ ꯃꯤ ꯑꯃꯅꯗꯤ ꯆꯦꯡꯒꯨꯝꯁꯦ ꯊꯅꯝꯒꯦ ꯌꯣꯟꯒꯦ ꯍꯥꯏꯔꯒꯗꯤ ꯌꯣꯟꯒꯦ ꯑꯗꯨം ꯍꯥꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯃꯐꯝ 2-3 ꯑꯩꯒꯤ ꯖꯒꯥꯁꯤ ꯌꯣꯟꯕꯤꯅꯕ ꯀꯦꯖꯤ 5 ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯛꯑꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯣꯏꯅ ꯊꯅꯝꯕ ꯃꯇꯨꯡꯁꯤꯗ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯒꯤꯅꯤ ꯕꯖꯥꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣꯗ ꯆꯤꯡꯃꯩꯔꯣꯡꯗꯁꯨ ꯃꯐꯝ ꯑꯃꯃꯨꯛ ꯉꯥꯡꯅꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯌꯣꯟꯕꯤꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯃꯊꯪꯁꯦ ꯁꯨꯝ ꯆꯥꯎꯊꯣꯔꯛꯑꯦꯕ ꯑꯗꯨꯕꯨ ꯕꯖꯥꯔꯗꯗꯤ ꯑꯩꯈꯣꯏꯁꯦ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯉꯛꯑꯦ ꯍꯥꯏꯗꯤ ꯉꯁꯤꯁꯤ ꯀꯦꯖꯤꯁꯤ ꯑꯩꯅ ꯀꯦꯖꯤ 10 ꯄꯤꯔꯝꯃꯦꯅ ꯈꯜꯂꯣ ꯀꯦꯖꯤ 10ꯗꯪꯒꯤ ꯄꯩꯁꯥ ꯄꯤꯔꯛꯑꯅꯤ ꯀꯦꯖꯤ 10 ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯍꯥꯞꯄꯒꯦꯀꯣ ꯑꯩ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅ ꯄꯤ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠꯁꯦ ꯅꯨꯡꯇꯤꯒꯤ ꯊꯣꯛꯆꯜꯂꯛꯄꯅꯤ나 ꯅꯨꯃꯤꯠ ꯑꯃꯨꯛ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯂꯦ ꯑꯃꯨꯛ ꯃꯣꯏꯗ ꯊꯅꯝꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏ ꯉꯔꯥꯡ ꯀꯦꯖꯤ 10ꯗꯣ ꯑꯃꯨꯛ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦꯕ ꯑꯁ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯄꯣꯠ ꯑꯇꯩ ꯇꯦꯛꯊꯣꯛꯎꯗꯅ ꯐꯔꯛ ꯇꯥꯔꯦ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯦꯖꯤ 10ꯁꯦ ꯀꯛꯍꯧꯕꯗꯨꯅ ꯃꯣꯏꯅ ꯁꯨꯝ ꯋꯥꯡꯈꯠꯈ꯭ꯔꯦ ꯄꯩꯁꯥꯁꯦ ꯑꯗꯒꯤ ꯑꯩꯁꯦ ꯄꯩꯁꯥ ꯃꯣꯏꯁꯦ ꯄꯣꯠꯁꯦ ꯄꯤꯁꯟꯕ ꯇꯟꯗꯅ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯣ ꯑꯩꯒꯤꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯆꯦꯡꯒꯨꯝ ꯌꯣꯟꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯥꯅ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯦ ꯑꯩ ꯈꯪꯉꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯐꯂꯥ ꯄꯨꯔꯒ ꯆꯠꯈꯤꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯕꯛ ꯊꯦꯡꯅꯔꯦꯕ ꯑꯩꯈꯣꯏꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯧꯔꯦ ꯃꯊꯪ ꯄꯤꯁꯟꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯅ ꯑꯗꯨꯝ ꯑꯣꯏꯖꯈ꯭ꯔꯦ ꯑꯗꯨꯒꯤꯗꯨꯃ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯤꯗꯨꯗꯗꯤ ꯑꯩꯈꯣꯏ ꯄꯤꯗ꯭ꯔꯦ ꯃꯊꯪꯁꯦ ꯑꯃꯨꯛ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯁꯨꯝ ꯃꯊꯪ ꯌꯦꯡꯀꯥꯟꯗꯩꯁꯤꯗ ꯁꯨꯝ ꯀꯨꯏꯔꯛꯄꯒꯤ ꯑꯩꯈꯣꯏꯁꯦ ꯈꯪꯉꯛꯑꯦ ꯁꯤ ꯃꯤꯁꯤꯗ ꯇꯧꯔꯒꯗꯤ ꯄꯩꯁꯥ ꯀꯩꯅꯣ ꯇꯧ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯣꯀꯔ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯐꯣꯟꯗ ꯑꯣꯏꯅ ꯆꯠꯅꯔꯛꯑꯦ ꯑꯗꯨꯗꯅ ꯀꯦꯖꯤ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯇꯧꯅꯕꯗ ꯐꯣꯟꯗ ꯑꯩꯒꯤ ꯑꯁꯨ ꯍꯥꯞꯀꯠꯂꯛꯑꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯗ ꯑꯣꯇꯣꯁꯤꯗ ꯂꯣꯏꯅ ꯀꯦꯖꯤ ꯑꯁꯨꯛꯁꯨ ꯃꯃꯤꯡ ꯏꯔꯒ ꯃꯥ ꯁꯤꯗ ꯄꯤꯔꯝꯃꯨ ꯁꯤꯗ ꯄꯤꯔꯝꯃꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯌꯨꯝꯗ ꯍꯣꯀꯔ ꯂꯥꯛꯑ ꯇꯧꯈꯤꯕ ꯑꯃ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯕꯟ ꯅꯨꯡ ꯀꯩꯀꯥ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯣꯠꯁꯦ ꯃꯥꯡꯕꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯐꯧꯔꯒꯁꯨ ꯌꯥꯝ ꯐꯧꯕ ꯉꯝꯗꯕꯗꯣ ꯄꯣꯠꯁꯤꯅ ꯌꯥꯝꯁꯤꯜꯂꯛꯄꯅꯤꯅ ꯑꯗꯒꯤ ꯑꯆꯥꯔ ꯁꯦꯝꯃꯒꯁꯨ ꯑꯩꯈꯣꯏꯅ ꯀꯦꯖꯤ 10 ꯁꯦꯝꯃꯛꯄꯗ ꯅꯣꯡꯃꯗ ꯀꯦꯖꯤ 10 ꯁꯦꯝꯃꯛꯄꯗ ꯋꯥꯔꯛꯄ ꯑꯗꯩ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯑꯃꯨꯛ ꯍꯥꯟꯅꯅꯕꯒꯤ ꯂꯤꯛꯂꯤꯗꯒꯤ ꯀꯩꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯀꯗꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯄꯠꯁꯜꯂꯛꯑꯒ ꯈꯔ ꯄꯠꯂꯒ ꯅꯣꯡꯃꯈꯛ ꯊꯝꯕꯗ ꯃꯥꯗꯤ ꯄꯠꯀꯟꯕ ꯄꯨꯡꯒꯟꯕ ꯄꯣꯠ ꯑꯁꯤ ꯑꯣꯏꯌꯦꯕ ꯆꯦꯡꯒꯨꯝꯁꯦ ꯑꯗꯨꯅ ꯄꯠꯈꯤꯕꯅꯤꯅ ꯑꯗꯨꯝ ꯕꯔ ꯄꯠꯈꯤꯕꯅꯤꯅ ꯃꯤꯉꯣꯟꯗ ꯆꯥꯎꯅ ꯄꯤꯕꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯠꯂꯥꯏ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯃ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ MIDSꯅ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯑꯃ ꯄꯤꯔꯛꯄꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃ ꯑꯗꯨꯃ ꯄꯨꯔꯥ ꯃꯥꯌꯣꯛꯅꯈꯤꯗ꯭ꯔꯦꯀꯣ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯡꯁꯥ ꯁꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯗ꯭ꯔꯥꯏꯌꯔꯁꯦ ꯁꯤꯗ ꯃꯥꯁꯨ ꯀꯦꯖꯤ 10-10ꯗꯒꯤꯗꯤ ꯍꯦꯟꯅ ꯆꯟꯗꯦ ꯁꯣꯂꯔ ꯗ꯭ꯔꯥꯏꯌꯔꯁꯤꯗ ꯀꯦꯖꯤ 10 ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯀꯪꯍꯟꯕ ꯉꯝꯃꯤꯁꯦ ꯑꯗꯨꯕꯨ ꯀꯣꯜ ꯔꯨꯝꯁꯤꯗ ꯍꯥꯞꯆꯟꯈ꯭ꯔꯒꯗꯤ ꯀꯦꯖꯤ 10-10 ꯑꯗꯨꯗꯤ ꯃꯉꯣꯟꯗꯗꯤ ꯀꯦꯖꯤ 150-100 ꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯇꯣꯞꯄ ꯃꯇꯝꯗꯅꯗꯤ 100ꯒꯨꯝꯕ ꯊꯝꯃꯒꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯝꯗꯨꯗꯗꯤ ꯀꯦꯖꯤ 100-150ꯒꯁꯦ ꯃꯗꯨ ꯀꯪꯍꯟꯅ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯇꯧꯕꯤ ꯑꯗꯨꯕꯨ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯔꯚꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔ ꯗꯦꯗꯠꯇꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ
dehydrator ko si sumaina amaga sung piramina koina nungsa saragana dryer seasonare solar dryer seasonare nung churagana koi dehydrator seasonare either or sila agade koida adum magi khutong chaba amadi ong phangi dewa hojikna miyoi bagi kano tawda ba haigadra mai among ulagadi amuk madugi awaba among thengnare adumasu okoina di laigi habigi wakalon amasu okoina adumadi amuk laire aduga amkogi samna hada kogi packaging gi thabak matang si la kandadi manipur da sigi pochima mu leite haba hoi hoi packaging gi matang da khoji ko hati mu gyowe ba nearest se Guwahati ni Guwahati oye ba aduna koina su chathok chasin da su nungai ba aduna Guwahati da chatleraga kogi packaging gi matang sima amuk tawre aduga atai kana pickle gi haraga na bottle num da sin ba se sa ngasi makta su dum ai hang ji ko ma khon di jorok jorok lawe kai atoi khara di yawe transportation gi se medi ngai tre haba lambi thong chu khogi hanagi kana su bu ya drabani na jing lambi si kai oirangani ko aduna adugumagi khara nungai ta amadi khadi khudong cha ka thengnai haba adudi iche da thengnari se number 1 da ngasai gi pot thamjaluragan da paisa pithorak tawi problem sima thengnari ni adagi di pot se mushroom chaina thajare har shu mai amam puthorakan da storage ki problem ama su thengnari ni sigi madak da khoi packaging kai gi seasonary ba pot chai mai amje senthok chen chin da marak ta kaya toi thokpa mai amam thengnari ni si mai am se thengnai har su ise loina khoi gi ninghanna ba tawdana haiba tare sigi thak phaw yoraga hona bireisa masida di family na di kyam yamna support kumba tawi che natraga na khoi gi lairiba workers sing su khar ujai ko adusman ise gi mateng pangwi ba mioi sing na kya lai kamain tawbi che imung gi mi sing na dum ko na imung gi mi se moi se ayama na mapanda lai ba yumda kya lai ta ba haitare ado lairaga di khoi punna dum chuminai kaigba laitraga su khoi gi tasingna workers ya khoi regular oina lai da khoi mari laiye hire tawba se che adoga aniyama khoi gi kano dogi matungina thabak togi matungina khoi gi mela gumba chatka da laiba dagi migi order hen he toksilapa dum tarogana dumaina masing da mu hengatpa adoga family gi hairoga di khoi gi angang singchina magi amana pickle pahengrani amana cookies pahengrani adoga amana akogi my digital printer se ado isana padna my computer ke nangna siki thabak sima tawro haira da maina magi thabak se ene loina ikano tawthu e sinna thu e ado moi leita ba se ai gi pura khutek pa ama oina ado main tawi ado iche khoina hek changjara kuma tamda iche gi fampham jigi hek nakan jindai khoi iche ne award kuma myam phangak pagi so khoina uzai ko ado iche se kari award ka ti phangbi rakhre madu su mayam da haidi inspire oina na ba atawna na ba mayam da inspire tawna na ba haijab dare ko se adu so hepetang thambiyo ne che aise 2016 da ko kogi ICR na sinba ada National Mushroom Day haba se sida aise second place ta ge ba ko aduga adugi matung 2019 sidana best farmer award state agri fair na sinba sumangla sanglenda aduna best farmer award tagre aduga haiba 2019 simakta da kogi ICR na sinba sida su first prize ama lawre ko adagi 19 da su lawre 20 da su lawre aduga thangna na aduga CAU Region and Agri Fair 2020-21 se sidana mu second position nam loba adagi CAU sichu Region and Agri Fair sigi haiba sahi simakta da dum ai saisa magi stall award sidana mu third position lowe aduga handakta pangthokiba National Technology Day 2024 sigisna mu saisda magi stall exhibition in the akhoi category khaidu ebako entrepreneur khaidu pasidna sidana first maina logi hoi hek hawbadagi 2016 dagi koija haidi sumaina koi value addition lakraba matung dagi oidoni koisa 2016 dagi sum leptana phangak pasna chatli ba sai 2024 sida phawba award mayam amani phangi se yam nungai rangbani se ko journey se pikna horaga koi si phawba ga yoraga award mayam ga phangak pa dagi pungning thogat pirak pa mayam se is award ka phangak pa se han ba ga phangkhiba matam sida ise da pungning da kari nungai ba budi mahusana phawram mani ko ado ise da phau khibado ado ongtang mayam da share tok se
ꯑꯩꯁꯦ ꯊꯥꯖꯔꯨꯗꯦ 2016 ꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯏꯕꯣꯜꯅ ꯁꯨꯃꯥꯏꯅ ꯑꯥꯏꯁꯤꯌꯔꯗ ꯃꯦꯂꯥ ꯑꯃ ꯂꯩ ꯑꯗꯣ ꯅꯪ ꯌꯥꯎꯁꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯊꯥꯔꯤ ꯆꯦꯡꯒꯨꯝꯁꯦꯀꯣ ꯑꯗꯣ ꯀꯥꯕꯨꯗꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯕꯦꯛꯇꯣ 1000 ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯊꯥꯕꯒꯤ ꯃꯇꯝꯅꯦꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏꯅ ꯍꯥꯏꯔꯒ ꯑꯗꯨ ꯇꯧꯕꯁꯦ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯊꯥꯖꯗꯅ ꯁꯦꯀꯦꯟ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯦꯀꯦꯟ ꯇꯥꯔꯛꯄꯁꯤꯗ ꯑꯩꯁꯦ ꯃꯗꯨꯗ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯦꯋꯥꯔꯗ ꯐꯪꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯦ ꯑꯦꯋꯥꯔꯗꯁꯦ ꯑꯃꯁꯨ ꯁꯤꯒꯗꯤ ꯃꯔꯤ ꯂꯩꯅꯗꯕ ꯑꯃꯠꯇꯁꯨ ꯑꯩꯁꯦ ꯊꯥꯏꯅ ꯀꯩꯅꯣꯒꯤꯗ 14 ꯅꯕꯦꯝꯕꯔꯒꯤꯗ ꯕꯦꯕꯤ ꯁꯣ ꯇꯧꯏꯀꯣ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯇꯧꯔꯤꯕ ꯇꯧꯗꯕ ꯀꯌꯥ ꯊꯦꯡꯅꯗ꯭ꯔꯦ ꯕꯦꯕꯤ ꯁꯣ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤꯗꯨ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ 1990ꯒ 1998 1990 ꯁ꯭ꯋꯥꯏ ꯑꯣꯏꯔꯒꯅꯤ ꯑꯩꯁꯦ ꯕꯦꯁ ꯐꯥꯔꯃꯔ ꯑꯦꯋꯥꯔꯗ ꯕꯦꯁ ꯃꯥꯗꯔ ꯑꯦꯋꯥꯔꯗ ꯂꯧꯒꯦꯀꯣ ꯕꯦꯕꯤ ꯁꯣꯗꯨꯗ ꯑꯉꯥꯡ ꯃꯁꯥ ꯃꯎ ꯐꯕꯒꯤ ꯄꯨꯊꯣꯛꯄꯒꯤꯗꯣ ꯑꯗꯨꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯦꯡꯒꯨꯝꯒꯤ ꯂꯝꯗ ꯂꯥꯛꯑꯒꯅ ꯍꯧꯖꯤꯛꯀꯤ 2016ꯒꯤꯁꯦ ꯁꯤꯅ ꯑꯩꯅ ꯀꯥꯎꯕ ꯌꯥꯗꯦꯕ ꯁꯤꯒꯤꯁꯦ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯟꯕ ꯐꯪꯈꯤꯕꯅꯤꯅ ꯑꯗ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯈꯤꯕꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯁ꯭ꯇꯦꯠ ꯑꯦꯒ꯭ꯔꯤ ꯐꯤꯌꯔ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯃꯦꯂꯥꯁꯦ ꯐꯝꯅꯤꯡꯅ ꯐꯝꯕꯁꯦ ꯐꯪꯈꯤꯗ꯭ꯔꯕ ꯑꯩꯅꯗꯤ ꯌꯥꯝ ꯐꯝꯖꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗꯒꯤ ꯃꯁꯔꯨꯝꯁꯦ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯄꯨꯈꯤꯕꯁꯤꯗ ꯁꯤꯠꯂꯦ ꯁꯨꯝ ꯄꯨꯈꯤꯕꯁꯤꯗ ꯑꯩꯁꯦ ꯌꯦꯡꯅꯤꯡꯉꯛꯄꯗꯣ ꯏꯆꯦꯁꯨ ꯌꯥꯎꯅꯤꯡꯉꯛꯄ ꯑꯩꯁꯦ ꯌꯥꯎꯅꯤꯡꯉꯛꯄꯗꯣ ꯀꯔꯤꯅꯣ ꯃꯥ ꯆꯦꯡꯒꯨꯝꯁꯦ ꯁꯥꯝ ꯁꯤꯠꯂꯤꯁꯤꯕꯣꯅ ꯑꯃꯨꯛ ꯂꯥꯛꯏ ꯕꯣꯔꯥ ꯑꯃ ꯄꯨꯈꯤ ꯑꯃꯨꯛ ꯂꯥꯛꯏ ꯕꯣꯔꯥ ꯑꯃ ꯄꯨꯈꯤ ꯂꯣꯏꯈ꯭ꯔꯦꯅꯀꯣ ꯑꯗꯩ ꯑꯩꯁꯦ ꯃꯥꯏ ꯃꯦꯂꯥꯁꯦ ꯑꯩ ꯍꯌꯦꯡꯗꯤ ꯂꯥꯛꯀꯦ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯌꯦꯡꯉꯨꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯦꯂꯥꯗꯨꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯃꯦꯂꯥꯁꯦ ꯑꯩꯅ ꯎꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅोꯒꯤ ꯃꯁꯔꯨꯝꯒꯤ ꯁꯤꯟꯕꯒꯗꯨꯗꯤ ꯑꯄꯤꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤꯒ ꯁꯤꯟꯕꯗꯨꯗꯤ ꯏꯕꯣꯌꯥꯝ ꯁꯪꯂꯦꯟꯗ ꯁꯤꯜꯂꯝꯕꯗ ꯑꯩꯅ ꯑꯁ ꯃꯥꯏ ꯃꯦꯂꯥꯁꯤꯗ ꯑꯩꯁꯨ ꯃꯊꯪꯗꯗꯤ ꯌꯥꯎꯔꯒꯦꯅ ꯋꯥꯈꯜꯗꯗꯤ ꯈꯟꯈꯤꯕꯗꯣ ꯑꯗꯨꯒ ꯍꯦꯛꯇ ꯆꯪꯉꯒ ꯌꯥꯎꯕ ꯌꯥꯕ ꯃꯦꯂꯥ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤ ꯑꯦꯛꯁꯤꯞꯃꯦꯟ ꯑꯃ ꯂꯩꯔꯒꯗꯤ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯏ ꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯩꯗ ꯑꯩꯅ ꯉꯁꯥꯏꯒꯤ 2016ꯒꯤda ꯁꯦꯀꯦꯟ ꯇꯥꯒꯤꯁꯤ ꯇꯧꯔ ꯄꯨꯔꯒ ꯑꯗꯩꯗꯤ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯩꯁꯦ ꯃꯆꯥ ꯑꯃ ꯀꯥꯆꯤꯟꯗ ꯃꯆꯥ ꯑꯃ ꯐꯪꯉꯦꯕ ꯑꯗꯨꯒꯤꯗꯨꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ 19 ꯑꯩꯅ ꯑꯦꯋꯥꯔꯗ ꯕꯦꯁ ꯐꯥꯔꯃꯔ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯈꯣꯠꯆꯕ ꯑꯩꯅ ꯁꯦꯝꯃꯤꯕ ꯁꯥꯔꯤꯕ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯑꯦꯋꯥꯔꯗꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦꯗ ꯃꯁꯔꯨꯝꯈꯛ ꯄꯨꯊꯣꯛꯄ ꯅꯠꯇꯦꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯨꯊꯣꯛꯏꯁꯤ ꯄꯤꯀꯜ ꯈꯔ ꯑꯃꯒ ꯂꯦꯕꯦꯜ ꯌꯥꯎꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯐꯨꯗ ꯁꯦꯐꯇꯤꯒ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃ ꯂꯧꯒꯅꯤ ꯈꯣꯠꯀꯅꯤ ꯀꯩꯅꯣꯒꯤ ꯑꯥꯏꯗꯤꯌꯥꯒꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯒꯤ ꯆꯦꯡꯒꯨꯝ ꯑꯀꯪꯕ ꯈꯔ ꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯄꯤꯀꯜ ꯈꯔ ꯁꯦꯝꯃꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯌꯥꯝ ꯄꯤꯛꯅ ꯑꯗꯨꯁꯨ ꯑꯩꯅ ꯃꯦꯂꯥꯗꯨꯗ ꯌꯣꯜꯂꯒꯦ ꯍꯥꯏꯅ ꯄꯨꯊꯣꯛꯄ ꯅꯠꯇꯕ ꯑꯩꯒꯤ ꯈꯪꯅꯕ ꯂꯥꯛꯄꯗ ꯑꯩꯗꯤ ꯑꯗꯨꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯦꯝꯕ ꯄꯤꯀꯜꯗꯨꯗ ꯄꯨꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨ ꯒꯤꯐ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯁꯤꯗ ꯁꯤ ꯇꯦꯁ ꯇꯧꯕꯤꯌꯨ ꯍꯥꯎꯕ ꯌꯦꯡꯉꯣ ꯍꯥꯎꯋꯤ ꯃꯣꯏ ꯐꯤꯗꯕꯦꯛꯁꯦ ꯂꯣꯏꯅ ꯍꯥꯎꯋꯦꯅ ꯂꯣꯏ ꯄꯤꯔꯛꯑꯕ ꯑꯗꯨ ꯄꯤꯔꯛꯑꯕ ꯃꯇꯨꯡꯁꯤꯗꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯆꯍꯤꯗꯨꯃꯛꯇꯗ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯁꯦꯟꯁꯁꯦ ꯑꯗꯣ ꯐꯁꯥꯏ ꯂꯥꯏꯁꯦꯟꯁꯁꯦ ꯑꯩꯅ ꯑꯗꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯄꯣꯠꯊꯣꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛꯇꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯏꯆꯦꯅ ꯊꯥ ꯑꯃꯗ ꯑꯣꯏꯅ ꯄꯥꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯆꯌꯣꯜ ꯑꯃꯒꯨꯝꯕꯗ ꯄꯥꯊꯣꯛꯑꯒ ꯀꯌꯥꯝ ꯌꯥꯝꯅ ꯁꯤꯗꯒꯤ ꯏꯟꯀꯝꯁꯦ ꯑꯩꯈꯣꯏꯅ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯃꯤ ꯏꯃꯨꯡ ꯑꯃ ꯄꯨꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯃꯁꯤ ꯌꯥꯝ ꯏꯂꯥꯏ ꯂꯥꯏꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯃꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯄ꯭ꯔꯗꯛ ꯄꯣꯠꯊꯣꯛꯁꯤ ꯌꯥꯝꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯁꯦ ꯉꯝꯃꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯣꯠꯊꯣꯛꯁꯦ ꯈꯔ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯉꯝꯃꯕꯅꯤ나 ꯂꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯊꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯁꯦ ꯂꯥꯛ 1 ꯃꯌꯥ ꯁ꯭ꯋꯥꯏꯗꯤ ꯑꯗꯨꯝ ꯇꯥꯜꯂꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯏꯃꯨꯡ ꯄꯨꯕ ꯑꯗꯣ ꯈꯤꯇꯪ ꯃꯥꯔꯀꯦꯠꯁꯦ ꯈꯤꯇꯪ ꯄꯤꯛꯁꯟꯈꯤꯕꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯥꯟꯅ ꯄꯤꯛꯅ ꯍꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯆꯦꯡꯒꯨꯝ ꯊꯥꯔꯤꯉꯩ ꯃꯇꯝ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯊꯕꯛꯁꯤ ꯌꯥꯎꯗꯅꯕꯀꯣ ꯆꯦꯡꯒꯨꯝ ꯊꯥꯔꯗꯤ 1.5 ꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯊꯥ ꯑꯃꯗ ꯇꯥꯟꯕ ꯉꯝꯃꯦ
ꯑꯗꯨꯗꯤ ꯆꯦꯡꯒꯨꯝꯅ ꯑꯩꯈꯣꯏ ꯃꯔꯣꯡ ꯁꯧꯗꯣꯔꯛꯄꯒꯨꯝ ꯏꯆꯦꯒꯤ ꯄꯩꯁꯥꯁꯤ ꯍꯦꯛꯇ ꯃꯔꯣꯡ ꯆꯦꯡꯒꯨꯝ ꯊꯥꯕꯁꯤꯗꯩ ꯂꯥꯛꯑꯦꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕꯗꯒꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯛꯑꯕ ꯃꯇꯨꯡ ꯏꯆꯥ ꯏꯁꯨ ꯌꯥꯎꯔꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯪꯕꯤꯈ꯭ꯔꯤꯕ ꯕꯦꯁ ꯃꯥꯗꯔꯁ ꯑꯦꯋꯥꯔꯗ ꯀꯥꯏꯅ ꯍꯥꯏꯕ ꯐꯪꯕꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯤꯀꯨꯞ ꯑꯃꯅꯤꯀꯣ ꯏꯆꯦ ꯑꯃꯨꯛꯀ ꯍꯟꯅ ꯍꯧꯈ꯭ꯔꯕ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯖꯒꯦ ꯏꯆꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯗꯁꯨ ꯏꯆꯦ ꯅꯨꯄꯤ ꯅꯨꯄꯥ ꯍꯥꯏꯕ ꯈꯥꯛꯇꯅ ꯏꯆꯦꯅ ꯃꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯏꯕꯁꯤ ꯌꯦꯡꯉꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯁꯨ ꯀꯩꯗꯧꯕꯒꯤ ꯑꯇꯣꯞꯄꯗꯒꯤ ꯊꯧꯅꯥ ꯍꯟꯊꯗꯣꯏꯅோ ꯀꯥꯏꯅ ꯍꯥꯏꯅ ꯈꯜꯂꯒ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯌꯧꯔꯛꯏꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯆꯦ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯏꯆꯦꯅ ꯊꯝꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯁꯖꯦꯁꯟꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯃ ꯈꯤꯇꯪ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯇꯧꯕꯗꯕꯨ ꯈꯤꯇꯪ ꯑꯋꯥꯕꯁꯤꯗꯤ ꯂꯣꯏꯅ ꯊꯦꯡꯅꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 2-3 ꯊꯕꯛ ꯇꯧꯔꯒ ꯑꯩꯁꯦ ꯋꯥꯔꯦꯅ ꯇꯣꯛꯊꯣꯛꯇꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯤꯇꯪ ꯈꯥꯡꯕ ꯀꯟꯅ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯆꯪꯉꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁꯝꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔ ꯃꯇꯝꯗ ꯑꯩꯁꯦ ꯁꯤꯗꯒꯤꯅ ꯕꯖꯥꯔꯐꯥꯎ ꯆꯠꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯃꯈꯜꯂꯅꯦꯕ ꯑꯩꯁꯤ ꯈꯣꯡꯅ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯑꯣꯇꯣ ꯇꯣꯡꯗꯣꯔꯤꯕ꯭ꯔꯥ ꯑꯩꯁꯦ ꯀꯩꯗ ꯆꯠꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯁꯦ ꯈꯜꯂꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯤꯅꯤꯠ ꯀꯌꯥ ꯆꯪꯒꯅꯤ ꯑꯩ ꯕꯖꯥꯔꯐꯥꯎ ꯆꯠꯇꯣꯏꯁꯦ ꯑꯩꯅ ꯂꯩꯗꯣꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯀꯗꯥꯏ ꯗꯨꯀꯥꯟꯗ ꯂꯩꯒꯅꯤ ꯍꯥꯏꯁꯦ ꯑꯩ ꯍꯥꯟꯅ ꯂꯣꯏꯅ ꯈꯟꯗꯣꯛꯄ ꯑꯃꯗꯤ ꯆꯪꯉꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄ ꯆꯠꯂꯀꯥꯟꯗ ꯑꯩ ꯆꯠꯂꯀꯥꯟꯗ ꯂꯩꯔꯛꯑꯀꯥꯟꯗ ꯄꯣꯠꯁꯦ ꯍꯜꯂꯛꯀ ꯌꯨꯝ ꯌꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯀꯩꯗ ꯇꯧꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯣ ꯑꯗꯨꯃꯛ ꯑꯩꯅ ꯕꯖꯥꯔ ꯆꯠꯂꯤꯅꯦꯅ ꯑꯁ ꯈꯤꯇꯪ ꯆꯠꯂꯦ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯐꯝꯗꯅ ꯂꯩꯊꯣꯛꯀꯅꯤ ꯃꯤ ꯑꯃ ꯊꯦꯡꯅꯅꯤ ꯑꯃꯨꯛ ꯐꯝ ꯂꯩꯊꯣꯛꯑꯅꯤꯀꯣ ꯑꯃꯨꯛ ꯕꯖꯥꯔꯁꯦ ꯁꯨꯡꯌꯧ ꯌꯧꯔꯔꯣꯏꯕ ꯑꯗꯩ ꯋꯥꯔꯦꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒꯗꯤ ꯆꯠꯂꯔꯣꯏ ꯉꯁꯤꯁꯦ ꯋꯥꯔꯦꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒꯗꯤ ꯑꯩ ꯉꯁꯥꯏ ꯂꯩꯗꯣꯏꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯁꯛꯁꯦꯁ ꯑꯣꯏꯗꯦꯗꯅꯀꯣ ꯃꯥꯏ ꯄꯥꯛꯅ ꯂꯩꯔ ꯍꯜꯂꯛꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯄꯤꯕꯒꯤ ꯋꯥꯅꯤ ꯇꯧꯔꯤꯕ ꯊꯕꯛꯇꯩꯗꯨꯗ ꯈꯤꯇꯪ ꯐꯣꯏꯖꯪꯅ ꯈꯥꯡꯕ ꯀꯟꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯔꯦ ꯍꯥꯏꯅ ꯇꯣꯛꯊꯣꯛꯇꯅꯀꯣ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯀꯥꯟꯗꯤ ꯆꯦꯡꯒꯨꯝ ꯃꯅꯤꯄꯨꯔꯗ ꯆꯦꯡꯒꯨꯝ ꯊꯥꯔꯤꯕ ꯃꯁꯔꯨꯝꯒꯤꯗꯃꯛꯇ ꯐꯪꯉꯤꯕ ꯇ꯭ꯔꯦꯅꯤꯡ ꯐꯪꯉꯤꯕ ꯃꯌꯥꯝꯁꯤꯅ ꯆꯦꯡꯒꯨꯝꯁꯦ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯆꯦꯡꯒꯨꯝ ꯊꯥꯕ ꯉꯥꯛꯇ ꯆꯦꯡꯒꯨꯝꯅ ꯋꯥꯏ ꯆꯥꯏꯔꯅꯦꯕ ꯑꯗꯨꯕꯨ ꯃꯍꯩ ꯇꯝꯂꯤꯕ ꯃꯌꯥꯝꯁꯤꯅ ꯈꯔ ꯇꯧꯔꯒ ꯂꯣꯏꯅ ꯇꯣꯛꯈꯤꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯆꯦꯡꯒꯨꯝꯒꯤ ꯗꯤꯃꯥꯟꯁꯦ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯈꯥꯡꯕ ꯀꯟꯅ ꯋꯤꯟ ꯑꯃ ꯌꯥꯎꯅ ꯃꯁꯥꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯍꯥꯏꯖꯒꯦ ꯍꯣꯏ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯛ ꯌꯥꯝ ꯐꯖꯩ ꯇꯥꯔꯒꯦꯠ ꯑꯃ ꯁꯦꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯥꯔꯒꯦꯠꯁꯤ ꯌꯧꯅꯅꯕ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯈꯣꯏ ꯌꯥꯝ ꯀꯥꯜꯀꯨꯂꯦꯇꯤቭ ꯑꯣꯏꯅ ꯀꯥꯈꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯀꯥꯈꯠꯂꯨꯔꯒ ꯑꯃꯨꯛ ꯅꯤꯡꯍꯟꯅꯔꯦ ꯍꯥꯏꯔꯁꯨ ꯃꯗꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯌꯧꯁꯟꯕꯤꯔꯒ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯁꯦ ꯌꯧꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯊꯝꯕꯤꯕꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯒ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯔꯒ ꯃꯌꯥꯝꯗ ꯋꯥꯈꯜꯂꯣꯟꯁꯤꯡ ꯁꯦꯌꯔ ꯇꯧꯕꯤꯕ ꯃꯌꯥꯝꯅꯁꯨ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯗꯅꯒ ꯂꯩꯔꯝꯕ ꯀꯃꯥꯏꯅ ꯍꯣꯠꯅꯗꯣꯏꯅꯣ ꯀꯥꯏꯅ ꯈꯪꯖꯔꯝꯗꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯗꯒ ꯃꯣꯏ ꯚꯤꯖꯤꯠꯀ ꯇꯧꯖꯗꯅ ꯁꯨꯃꯥꯏꯅ ꯏꯆꯦꯅ ꯃꯥꯏ ꯄꯥꯛꯏꯕ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯒꯦ ꯏꯆꯦ